Chief Minister Nalamdam asidagi popi maru fangna muthanaba hotnari haibagi thazaba piriba asi action don thokpiu haina RPI Athawaligi National Secretary Maheshwar Thongnaujamna haire. Coordinating Committee Against the Action of Chain Cookie Narco-Terrorists and Illegal Immigrants na sinduna pangtukiba apun bamifamda laukiba warep ki matungina ngarang numidang athengbada Maheshwar na Chief Minister ga unaduna memorandum pisilluraba matung paumi singa unabada wafam asi thamlongkibane. Maheshwar na makata na hai Manipur dagi popi maru fangna muthatlu Union Defence Minister na pirakliba thazaba thabakta onthoknaba lengak na hotnabiu Manipur da NRC chana halu chain cookie narco terrorists singi mathakta lengak na action laugadabani haibana chingba point kaya yauba memorandum ama committee gi member ga loina na pisinkhre haike. Mahangna hai Union Defence Minister Rajnath Singh na Manipur da popi destruction tawbada IAF ki mateng pigani hai ki wafamadu Defence Ministry gi maike degi lengak asidasu khanghalakpa leire haina Chief Minister masamakna hairakle amadi popi destruction tawnaba lengak ki maike degi Anti Narcotic Task Forces semduna Sattelite amadi anoba technology kaya sizinaduna popi thaba mafam sing khangtoklaba matung marufangna manghangani haibagi thazaba pirak pagaloinana chathariba process singsu ulakle masina mapung phana thabakta onthoklabadi miyamgi apamba thunglagani hawjak thokliba irang asigi mapung oiba haurakfam amasu oiriba poppy cultivation asi maru fangna manghanba ngamlabadi irang asi loire haina loba yagani aduna lengak na piriba thajaba sing athubada action don thokpiu haina mahakna makha tarakhi